ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ 3ꯅꯤ, ꯅꯨꯄꯥ 2, ꯅꯨꯄꯤ 1꯫ ꯑꯩꯅ ꯌꯥꯏꯃꯅꯤ꯫ ꯗꯗꯥ ꯑꯍꯟꯗꯤ ꯅꯨꯄꯤ ꯊꯤꯔꯦ꯫ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯨꯝ ꯀꯩ ꯄꯥꯟꯖꯗ꯭ꯔꯤ꯫ ꯗꯗꯥꯒꯤ ꯑꯉꯥꯡ 2 ꯑꯃꯁꯨ ꯂꯩꯔꯦ, ꯅꯨꯄꯤ 1, ꯅꯨꯄꯥ 1꯫ ꯅꯨꯄꯥꯗꯨꯅ ꯆꯍꯤ 8ꯃꯨꯛ ꯁꯨꯔꯦ, ꯅꯨꯄꯤꯗꯨꯅ ꯆꯍꯤ 6ꯃꯨꯛ ꯍꯥꯏꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤ ꯈꯔꯁꯨ ꯁꯣꯡꯉꯤ, ꯍꯥꯏꯕꯗꯤ ꯍꯩꯔꯥ ꯎꯍꯩ ꯋꯥꯍꯩ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯍꯩꯔꯥ ꯊꯥꯕꯁꯦ ꯑꯩꯈꯣꯏ ꯏꯇꯩꯃꯒ ꯏꯃꯥꯒꯅ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯁꯤꯇꯥꯕꯣꯟꯁꯨ ꯁꯨꯃꯥꯡꯗꯒꯤ ꯃꯔꯤ ꯆꯠꯇꯨꯅ ꯌꯨꯝꯒꯤ ꯃꯪꯒꯣꯟꯗꯔꯤ ꯐꯥꯎ ꯁꯟꯇꯣꯛꯅ ꯄꯥꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯕꯦꯝꯃ, ꯗꯗꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯈꯔꯁꯨ ꯆꯠꯄ ꯍꯩꯔꯛꯄꯒꯤ ꯃꯈꯣꯡ ꯈꯔ ꯌꯥꯎꯏ꯫ ꯃꯗꯨꯅ ꯁꯤꯇꯥꯕꯣꯟ ꯄꯥꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯗꯨ ꯍꯦꯛꯇꯨꯅ ꯁꯥꯟꯅꯔꯒ ꯂꯩ꯫ ꯑꯩꯁꯨ ꯅꯣꯡꯃꯥꯏꯖꯤꯡꯒ ꯑꯣꯏꯕꯒ ꯁꯨꯃꯥꯡꯗ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯑꯃꯣꯠꯄ ꯈꯔ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯕꯦꯝꯃꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯈꯤ꯫ ꯑꯩꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏ ꯑꯕꯦꯝꯃꯅ ꯀꯞꯄꯤꯕꯗꯨ ꯁꯤꯇꯥꯕꯣꯟ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅꯁꯨ ꯆꯥꯎꯗꯕ ꯁꯪꯂꯩꯅꯕ ꯂꯤꯟ ꯑꯃ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯀꯥꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯕꯦꯝꯃꯁꯤ ꯁꯣꯏꯗꯅ ꯆꯤꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯅ ꯀꯣꯟꯁꯤꯜꯂꯒ ꯆꯤꯡꯊꯣꯔꯛꯑꯝꯃꯤ꯫ ꯗꯗꯥꯒ ꯏꯇꯩꯃꯒꯁꯨ ꯑꯩꯅ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯨꯅ ꯊꯣꯔꯛꯑꯣ ꯂꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯇꯩꯃꯁꯨ ꯃꯄꯥꯟꯗ ꯔꯣꯃꯤꯌꯣ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯇꯩꯃ, ꯑꯕꯦꯝꯃ ꯃꯆꯥꯁꯤ ꯂꯤꯟꯅ ꯆꯤꯛꯑꯝꯒꯗꯕ ꯈꯤꯇꯪꯗ ꯉꯥꯏ꯫ ꯑꯁꯤꯒꯤ ꯁꯤꯇꯥꯕꯣꯟ ꯃꯔꯛ ꯑꯁꯤꯗ ꯁꯪꯂꯩꯅꯕ ꯂꯤꯟ ꯑꯃ ꯑꯉꯥꯡꯁꯤꯗ ꯆꯤꯛꯅꯕ ꯀꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯎꯍꯧꯗ꯭ꯔꯕꯗꯤ ꯂꯤꯟꯗꯨꯅ ꯑꯕꯦꯝꯃꯁꯤ ꯑꯗꯨꯝ ꯆꯤꯛꯑꯝꯃꯅꯤ꯫ ꯍꯣꯔꯦꯟꯗꯤ ꯃꯐꯝꯁꯦ ꯈꯔ ꯁꯦꯡꯇꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯗꯥꯁꯨ ꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯗꯗꯥꯁꯨ ꯏꯇꯩꯃꯒ ꯏꯃꯥꯒꯗ ꯉꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒ ꯅꯪꯒꯅ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯖꯪꯒꯟꯗꯧꯅ ꯁꯣꯡꯍꯜꯂꯒ ꯊꯝꯃꯤꯕꯁꯤꯕꯨ? ꯅꯍꯥꯟꯁꯨ ꯃꯅꯤꯡꯗ ꯂꯤꯟꯖꯥꯎ ꯑꯃ ꯊꯦꯡꯅꯩ꯫ ꯏꯃꯨꯡꯗꯒ ꯆꯪꯉꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯤꯛꯇꯅ ꯁꯤꯕ ꯇꯥꯔꯦ꯫ ꯀꯥꯟꯅꯗꯦ ꯔꯣꯃꯤꯌꯣ, ꯉꯁꯤ ꯁꯨꯇꯤ ꯑꯣꯏꯔꯤꯉꯩꯁꯤꯗ ꯏꯪꯈꯣꯜꯁꯦ ꯈꯔ ꯁꯦꯡꯇꯣꯛꯍꯧꯁꯤ꯫ ꯏꯃꯥꯒ ꯅꯇꯩꯃꯒꯅ ꯍꯩꯔꯥꯅꯤ ꯀꯥꯏꯅ ꯊꯥꯔꯤꯕꯁꯤꯡꯁꯦ ꯀꯥꯟꯅꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯇꯤꯟ ꯀꯥꯡ ꯂꯤꯟꯅ ꯆꯤꯡꯕ ꯂꯩꯕ ꯅꯨꯡꯉꯥꯏꯅꯕꯅꯤ꯫ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯌꯥꯟꯊꯠꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯗꯗꯥ ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯆꯥꯛ ꯇꯣꯛꯑꯒ ꯗꯗꯥꯒ ꯑꯩꯒꯅ ꯏꯪꯈꯣꯜ ꯑꯗꯨ ꯈꯔ ꯁꯦꯡꯇꯣꯛꯑꯝꯃꯤ꯫ ꯏꯃꯥꯒ ꯏꯇꯩꯃꯒꯗꯤ ꯗꯗꯥꯒ ꯏꯕꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯗꯤ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯗ ꯃꯆꯤꯟꯗ ꯃꯔꯨꯡ ꯁꯣꯟꯗꯨꯅ ꯁꯥꯎꯔꯒ ꯂꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯣꯡꯃ ꯑꯩꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯄꯥꯈꯠꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯔꯣꯃꯤꯌꯣ, ꯑꯕꯦꯝꯃꯗꯨ ꯅꯍꯥꯟꯒꯤ ꯂꯤꯟꯗꯨꯅꯔ ꯀꯔꯤꯅꯣ ꯆꯤꯛꯑꯝꯃꯤ ꯍꯥꯏ꯫ ꯅꯈꯣꯏ ꯅꯇꯩꯃꯅ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯏ꯫ ꯅꯌꯥꯝꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯤ꯫ ꯅꯪꯁꯨ ꯊꯨꯅ ꯌꯨꯝꯗ ꯀꯨꯝꯃꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯂꯛꯄꯗꯒꯤ ꯍꯥꯊꯨ ꯌꯨꯝ ꯇꯝꯅ ꯍꯥꯏꯊꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯀꯀꯥ ꯍꯣꯏꯅ ꯑꯕꯦꯝꯃꯗꯤ ꯗꯣꯛꯇꯔꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯪꯗꯨꯅ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒꯗꯤ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯛꯇ ꯑꯕꯦꯝꯃꯗꯤ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯁꯤ ꯃꯍꯨ ꯀꯟꯕ ꯂꯤꯟ ꯑꯃꯅ ꯆꯤꯛꯄꯅꯤ꯫ ꯂꯤꯟꯒꯤ ꯃꯍꯨ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯅ ꯀꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯗꯗꯥꯒ ꯏꯇꯩꯃꯒꯗꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯋꯥꯟꯊꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯕꯦꯝꯃꯒꯤ ꯃꯊꯧ ꯃꯉꯝ ꯁꯣꯔꯥꯠ ꯗꯦꯕ ꯀꯔꯃ ꯍꯦꯛ ꯂꯣꯏꯈꯤꯕꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯏꯆꯤꯛ ꯆꯤꯛꯑꯝꯃꯤ꯫ ꯑꯉꯥꯡ ꯂꯩꯈꯤꯗꯕꯒꯤ ꯋꯥꯈꯟꯗ ꯋꯥ ꯂꯥꯡꯁꯨ ꯑꯃꯒ ꯀꯌꯥ ꯉꯥꯡꯅꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯉꯥꯏꯍꯥꯛ ꯇꯤꯚꯤ ꯌꯦꯡꯉꯝꯃꯒ ꯐꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯑꯉꯥꯡꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯃ ꯃꯪꯒꯣꯟꯗꯔꯤ ꯔꯣꯝꯗꯒꯤ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯟ ꯇꯧꯔꯝꯃꯤ꯫ ꯑꯕꯨꯡꯉꯣꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯈꯣꯡꯖꯤ ꯁꯤꯔꯤꯕꯖꯥꯔꯥ? ꯃꯥꯔꯅꯦ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯁꯤꯕꯨ ꯈꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯗꯥꯁꯨ ꯃꯄꯥꯟꯗꯒꯤ ꯏꯃꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1-2 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯋꯥꯏꯗ ꯑꯩ ꯃꯪꯑꯣꯏ ꯍꯥꯍꯣꯏ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯐꯃꯨꯡꯗ ꯃꯈꯣꯜ ꯑꯗꯨ ꯇꯥꯅ ꯑꯁꯨꯝꯅ ꯋꯥꯈꯟ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯉꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ? ꯉꯁꯥꯏ ꯑꯩꯅ ꯇꯨꯝꯕ ꯆꯪꯉꯝꯗꯥꯏꯗꯁꯨ ꯃꯈꯣꯜ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯇꯥꯔꯤ꯫ ꯑꯩꯕꯨ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯅꯠꯇ꯭ꯔꯒ ꯑꯁꯤꯕꯨ
ꯑꯩꯈꯣꯏ ꯑꯕꯦꯝꯃ ꯃꯆꯥꯒꯤ ꯊꯋꯥꯏꯅꯒ ꯇꯝꯅꯔꯤꯕꯖꯥꯠ ꯋꯥꯐꯝ ꯑꯁꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯗꯁꯨ ꯍꯦꯛꯇ ꯍꯧꯗꯣꯛꯎꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯉꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯁꯥꯗ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯃꯍꯤꯡ ꯑꯗꯨ ꯇꯨꯝꯁꯤꯜꯂꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯑꯕꯨꯡꯉꯣꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ ꯑꯕꯨꯡꯉꯣ ꯅꯪ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯃꯥꯒ ꯃꯄꯥꯟꯗ ꯇꯣꯏꯂꯦꯠ ꯇꯧꯕ ꯊꯣꯛꯄ꯭ꯔꯥ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯀꯀꯥ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯃ ꯂꯧꯕ ꯆꯪꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯅꯨꯡꯊꯤꯟꯅꯤ ꯃꯗꯨꯅ ꯑꯩꯁꯨ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯑꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ ꯑꯩꯁꯨ ꯏꯁꯥꯗ ꯏꯇꯣꯝꯗ ꯄꯨꯡꯀꯤꯗ ꯀꯤꯖꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯇꯞꯅ ꯗꯗꯥꯒ ꯏꯇꯩꯃꯒ ꯇꯥꯍꯟꯗꯅ ꯏꯃꯥꯒ ꯏꯆꯟꯅꯨꯄꯤꯒꯗ ꯍꯧꯗꯣꯛꯀꯦꯁꯨ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯁꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯨ ꯌꯨꯝꯒꯤ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯂꯤꯟꯊꯣꯔꯛꯑꯕꯣꯏ ꯅꯤꯡꯗꯨꯅ ꯃꯄꯥꯟꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯏꯆꯟꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯏꯆꯟꯅꯨꯄꯤꯅ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯑꯩꯅ ꯐꯤ ꯂꯧꯁꯟꯕ ꯆꯪꯕꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕ ꯑꯃ ꯃꯅꯤꯡꯗ ꯀꯟꯅ ꯆꯦꯟꯈꯤꯕ ꯑꯃ ꯑꯩꯅ ꯎꯏ ꯃꯝꯂꯤ ꯃꯝꯂꯤꯒ ꯑꯣꯏꯔꯦ ꯑꯩꯁꯨ ꯈꯪꯕꯗꯒꯤ ꯂꯥꯎꯔꯛꯄꯅꯤ ꯍꯥꯏꯔꯛꯈꯤ ꯏꯆꯟꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯗꯗꯥꯅ ꯏꯇꯩꯃꯗ ꯑꯩꯈꯣꯏ ꯊꯣꯏ ꯑꯣꯏꯖꯥꯔꯣ ꯊꯣꯏ ꯅꯪ ꯍꯧꯖꯤꯛ ꯅꯦꯅꯦꯅ ꯐꯤ ꯂꯧꯁꯤꯜꯂꯤꯉꯩꯗ ꯁꯤꯗ ꯁꯥꯟꯅꯔꯝꯕ꯭ꯔꯥ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯅ ꯕꯕꯥ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯇꯤꯚꯤ ꯌꯦꯡꯉꯒ ꯂꯩ ꯑꯁꯤꯗ ꯊꯣꯛꯄꯁꯨ ꯂꯤꯟ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯇꯦ ꯑꯩꯗꯤ ꯀꯤꯖꯩ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯒꯤ ꯏꯃꯥꯅ ꯍꯦꯔꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯑꯣꯏꯕꯁꯤꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯎꯕ ꯑꯣꯏꯔꯤꯅꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯆꯪꯉꯣ ꯆꯪꯉꯣ ꯏꯃꯨꯡꯗ ꯍꯥꯏꯔꯛꯈꯤ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯅ ꯏꯃꯨꯡꯗ ꯆꯪꯉꯛꯈꯤ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯏꯆꯟꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯈꯔꯗꯤ ꯆꯤꯡꯅꯕ ꯄꯣꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯗꯗꯥꯒ ꯏꯇꯩꯃꯒ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣ ꯄꯨꯔꯒ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯏꯃꯥꯒ ꯏꯆꯟꯅꯨꯄꯤꯒꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯕꯨ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯈꯣꯡꯖꯤ ꯃꯈꯣꯟꯒꯨꯝꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯇꯥꯗ꯭ꯔꯣ ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥꯈꯟꯅꯔ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯍꯦꯛ ꯇꯥꯏ ꯍꯥꯏꯔꯝꯃꯤ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯗꯗꯥ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯏꯁꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯀꯤꯕ ꯄꯥꯈꯠꯄ ꯍꯟꯗ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯕ꯭ꯔꯥ ꯇꯣ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯁꯨꯝ ꯀꯤꯖꯔꯛꯑꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯇꯣ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣ ꯅꯌꯥꯝꯕꯒ ꯅꯇꯩꯃꯒꯗꯗꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯨꯅꯨ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯈꯟ ꯖꯥꯠ ꯖꯥꯠ ꯈꯟꯖꯟꯈꯤꯅꯤ ꯃꯆꯥ ꯂꯩꯈꯤꯗꯕꯒꯤ ꯍꯧꯖꯤꯛꯐꯥꯎ ꯃꯩꯁꯥ ꯀꯣꯛꯇ꯭ꯔꯤꯕꯅꯤ ꯅꯪ ꯋꯥꯐꯝꯗꯣ ꯍꯥꯏꯔꯨꯅꯨ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯗꯗꯥ ꯍꯣꯏ ꯂꯩꯇꯦ ꯈꯪꯕꯒꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯌꯨꯝꯅꯤ ꯑꯩꯁꯨ ꯀꯤꯐꯝ ꯊꯣꯛꯇꯦ ꯑꯗꯨ ꯍꯟꯗꯛꯀꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯀꯔꯤꯅꯣꯃ ꯏꯆꯤꯡ ꯆꯤꯡꯅꯩ ꯐꯔꯦ ꯇꯣꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯆꯟꯅꯨꯄꯤꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯉꯩꯗ ꯏꯃꯥꯅ ꯑꯩꯕꯨ ꯀꯧꯁꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯏ ꯏꯃꯥꯁꯨ ꯅꯪꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯑꯍꯤꯡꯗ ꯇꯠꯇꯅ ꯇꯥꯏ ꯈꯪꯗ꯭ꯔꯦ ꯏꯁꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯁꯤ ꯏꯃꯥ ꯏꯆꯥꯈꯛ ꯈꯪꯅꯁꯤ ꯅꯌꯥꯝꯕ ꯅꯇꯩꯃ ꯅꯆꯟꯅꯨꯄꯤꯗꯗꯤ ꯇꯥꯍꯜꯂꯨꯅꯤ ꯀꯣꯟꯅ ꯏꯃꯥ ꯏꯆꯥ ꯋꯥ ꯇꯥꯟꯅꯔꯒ ꯅꯌꯥꯝꯕꯗ ꯇꯞꯅ ꯍꯧꯗꯣꯛꯁꯤ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯅꯪꯁꯨ ꯇꯥꯕ ꯑꯣꯏꯔꯦ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯑꯍꯤꯡꯒ ꯇꯨꯝꯃꯛꯇꯕ ꯀꯨꯏꯔꯦ ꯋꯥꯐꯝ ꯑꯁꯤ ꯀꯨꯏꯅ ꯂꯣꯠꯁꯤꯟꯕꯁꯨ ꯐꯔꯛꯑꯣꯏ ꯏꯃꯥ ꯑꯩꯅ ꯗꯗꯥꯗ ꯍꯦꯛ ꯍꯧꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅ ꯑꯊꯨꯕꯗ ꯏꯇꯩꯃꯗꯔ ꯗꯗꯥꯗꯔ ꯈꯔ ꯍꯧꯗꯣꯛꯎ ꯑꯀꯤ ꯑꯈꯪ ꯅꯪꯕꯁꯤ ꯀꯣꯟꯅ ꯏꯁꯥꯗ ꯐꯔꯛꯑꯣꯏ ꯍꯥꯏꯔꯝꯃꯤ ꯏꯃꯥꯁꯨ ꯍꯣꯏ ꯍꯣꯏꯗ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯁꯨꯝ ꯇꯠꯇꯅ ꯀꯤꯔꯕ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯁꯤ ꯌꯨꯝꯒꯤ ꯃꯪꯒꯣꯟ ꯙꯔꯤ ꯑꯃꯗꯤ ꯌꯦꯅꯀꯥ ꯌꯦꯅꯈꯨꯟ ꯇꯠꯇꯅ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯩꯁꯨ ꯑꯍꯤꯡ ꯁꯨꯝ ꯇꯨꯝꯃꯛꯇꯕꯗꯒꯤ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯅꯨꯡꯊꯤꯟꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯇꯨꯝꯃꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯁꯨ ꯃꯃꯪꯗ ꯃꯄꯥꯟꯗꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯑꯒ ꯀꯧꯊꯣꯔꯛꯑꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯀꯞꯄꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯗꯥꯒ ꯏꯇꯩꯃꯒꯅ ꯑꯕꯨꯡꯉꯣꯕꯨ ꯊꯦꯝꯃꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯂꯥꯡꯅ ꯐꯥꯅ ꯉꯝꯃꯝꯗꯦ ꯑꯩ ꯃꯄꯥꯟꯗ ꯁꯥꯟꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯗ ꯇꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯧꯒꯠꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯨꯝ ꯇꯠꯇꯅ ꯑꯕꯨꯡꯉꯣꯁꯨ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯩ ꯃꯄꯥꯟꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯀꯧꯔꯤ ꯑꯩ ꯁꯥꯟꯅꯕ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯃꯥꯅ ꯗꯗꯥꯗ ꯏꯕꯨꯡꯉꯣ ꯌꯨꯝ ꯑꯁꯤ ꯍꯟꯗꯛ ꯃꯅꯤꯟ ꯈꯔ ꯅꯥꯏ ꯅꯪ ꯃꯥꯏꯕꯤꯔ ꯑꯃ ꯇꯥꯟꯅꯔꯒ ꯌꯨꯝꯁꯤ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯗꯗꯥꯁꯨ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯔꯕꯅꯣ ꯈꯪꯗꯦ ꯍꯣꯏꯗ ꯏꯃꯥ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯃꯥꯏꯕꯔ ꯀꯔꯤꯅꯣ ꯑꯩ ꯇꯥꯟꯅꯔꯒꯦ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯗꯗꯥꯅ ꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯃꯪꯗ
Hek hek kauthoribadu laikhidraba nangi piklibi nasanupigi thawainani. Magi mitamna uhanba yadabana angang asigi mamanabagi mitam lauduna mayambabu ahingda kauthorakpani. Kariguma nakoina khangaudabadagi angang asina numidang mapan thuuduna thawai adubu ungnarurabadi angang asi dasa taani. Ai lai khweramaga thawai adu yumsidagi tanthokhi karisu tawru nakoi pakhat kanu hairaki. Tanja adu lauraga ina sumaibaduda sumna hairami. Oza maduda nate aying kuding khungji makhola masu mapandagi hekektai. Aidi kibadagi hing tumdaba kuire hairami. Aigi wafam aduda dadana muk sumna hairaki. Nangdi nahana ingonda hairakpa yadro. Karigino adugumba wadubu losalidubu hairaki. Aina muk dada imana dadaga temagada tamunu pakatkini haibadagi wafam asi haidabane hairami. Basigi matung maibaduna laitin khweramaga angang adugi thawai adubu yum asidagi tanthokpigi. Numidadudagi kaya thuduknadi tamnaba tawkidre. Masini meyam ngasige rian hore story mathangi wari thagalakpada mayam punna muk thengnarasi. Ngasigidi meyamdagi kainanaba bidya lauzari.